ꯇꯥꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯥꯔ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯀꯥꯂꯤꯅꯒꯔ ꯄꯥꯔꯠ 2ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯖꯤꯔꯤꯕꯥꯝꯒꯤ ꯀꯥꯂꯤꯅꯒꯔ ꯄꯥꯔꯠ 1ꯗꯒꯤ ꯊꯣꯡꯒꯥꯇꯥꯕꯝ ꯁꯔꯠꯆꯟꯗ꯭ꯔ ꯁꯔꯃ ꯑꯦꯂꯤꯌꯥꯁ ꯅꯥꯎꯕ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ TH ꯖꯣꯏꯒꯣꯄꯥꯜ ꯁꯔꯃ ꯆꯍꯤ 94, ꯀꯥꯂꯤꯅꯒꯔ ꯄꯥꯔꯠ 3ꯗꯒꯤ ꯂꯧꯇꯣꯡꯕꯝ ꯑꯅꯤꯜ ꯁꯤꯡ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ L ꯏꯔꯥꯕꯣꯠ ꯁꯤꯡ ꯆꯍꯤ 95 ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯝꯗꯥꯏ ꯈꯨꯅꯧꯗꯒꯤ ꯍꯧꯖꯤꯛꯅ ꯀꯥꯂꯤꯅꯒꯔ ꯄꯥꯔꯠ 3ꯗ ꯂꯩꯕ ꯌꯨꯔꯦꯝꯕꯝ ꯁꯟꯖꯤꯞ ꯁꯤꯡ ꯑꯄꯣꯛꯄ Y ꯔꯣꯃꯤꯌꯣ ꯁꯤꯡ ꯆꯍꯤ 30 ꯀꯧꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ TOMTVꯅ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯥꯔ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯥꯂꯤꯅꯒꯔ ꯄꯥꯔꯠ 2ꯗ ꯂꯩꯕ ꯕ꯭ꯔꯤꯛ ꯐꯤꯜ ꯑꯃꯒꯤ ꯄꯨꯈ꯭ꯔꯤꯗ ꯒꯥꯔꯤ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯉꯁꯤ ꯑꯌꯨꯛ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯀꯥꯔ ꯑꯗꯨ ꯂꯧꯈꯠꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯁꯤꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯃꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫